International Observation Committee on Puya Mei Thaba Icop na chahi khudingi wakchingi kunhumdoi ni panbada pangthoktuna lakpa Puya Mei Thakibagi ningsing kumon thoram chahi asigi oinasu Icop na sindana Puya Mei Thakibagi chahi chani marifutara taret suba ningsing kumon thoram ngasi ariba kunum kanglada yamna chamna pangthokre ngasi ayuk pung mapal taba matamda kangla utra mamangda Puya Mei Kaubagi thoram pangthoklaba matung Layoi kraba matamadugi ipai pu singi mapamda minute ani tumina leptuna ikai khumnabot ki ngasi thawramaduga mari leinana Icop ki chairman Moirang Them Naudalen khombana hai Puya Mei Thakibadagi maite khonai asi lekha takrabani adugumba lekha taruraba maite khonai asi amuk hana hingat hannaba Puya Mei Thakibagi ningsing thawram asi pangtoktuna lakpani Hauzik mitay khunai ase mapung fana hingat hananaba aikoi nongmaijing khudingi natraga chayol amada numit ama punna phaminaraga wa tanaminaba yamna mathau tai lekai lekai de leiriba irecha singna mitay khunai yai fananaba hotnaminaba matam oire haina mahakna phongdokki Puya Mei Tharaga mitay khunai si pumang mangre aduga aduma khunai adu halang nabi damakta Puya Mei Thaba si haudo ga tharpani mana masina akoi yam dabada nawajing khunigi nipam pamduna lekai lekai tanaraga mase yam akoi yam thuna hajinaba kunaba si akoi yam mathau tai haina akona phawi mana majana lekai lekai da mase khanani nadana akoi wali ba mayam ashoi mayam ni dolaba kunamina si